Ngasi ayuk pung mga makhairom tarak paduaida Porompat Police Station konba Khurai konsam lekai khaidem direkta leiba mioy amagi yumgi thonggal de sakang daba singna bom langsillamle Live Pabadiki Bomadu Pokai Hog the Bana Sokapan Missimina, the Togong Dre, Taudogasaki Matanga Police from Paugi Matugina, Bomadu Khurai Konsam Lekai, Kaidim Director Leba, Kaidim Yamba, Chayanki Hundoya Popa Lake Hijaba, Kaidim Beta Chandra Koba Amagi, Yungi Tongal the Tokibani. Khurai Esaki MLS Weriba Cafen PD Minister El Sosindro, Atopaming Yaimagi worker name. Hausa Cafen PD da Chenki, distributor nominee Oina Leba, Muini. Bomadu ngasi ayuk mahaki loina bina sumang wai set pada thengarakibani hairi bomgi pawdu hek phangbaga Porompat police ki team ama laktuna pibam adu yengsan ki grenade ki safety lever adu pokhai paithoki bana khudong thiningai oibadagi Manipur Police Bomb Detection and Disposal Squad ki experts in kauduna ayupung taraga mathoi ga minini pu manga chatpa matamda diffuse toraba tungda numijungba matung pung taraga nithoi ga minini taraga mapan chatpa matamda Imphal East ki Awa Chingkhongda akanba section thorang ki marakta soingam yaudana bomadu thogai khre hari Ngasi ai sumangda hand grenade langsan biram je kari maram gi langsan biram mino haibasu ai khangde aingonda ka adugumba kano threaten kai kai tawu ingonda leite hojikti aduga leiriba po singje sugma kumi kungna tawa jaga jida bom langsan biram bajiti koi thamoi songna nuaijade ngasi ayuk no ngalamdai pungma ma khairom tarak paduaida Porompat Police Station na konba Khurai konsam lekai harim famsde leiba khaidem yamba chahi yankhai humdoi mahaksi Susindro MLA Susindro gi worker ni mahaki mayungi thonggal maktada sakhangdaba singna Chinese hand grenade langsillamle hybrid grenade asi hujik ngahaki mamang pung 13 ga minute nifu manga tawam tamda Manipur Police Bomb Detection and Disposal Squad ki team laktuna asoi nga mamata yaudana lokthokre Camera person Sir Pochang Loinana Paudamjir Basara Nobum TOMTV News, Khurai, Imphal.